Facebook ta karan tauruba naha ama police na fare All Manipur Muslim Student Organization na ngasi SP Imphal East file tawkiba complaint report amagi matungina police na case ama lakholaga social media gi luwang punsi bahay na mingthon ba Facebook ta kanglum masel gi marakta nungsi na handana ba honarambani haiba nongpok hairok maning laikai degi El Mangal Elias Napik kunga mathoi kauba naha ama fare hairi maha case asigi matungina mari leinaba magistrate ki mamangda puthoklaga chap chaba legal action lokhana ba thabak paikhale hairi Thadau inpi Manipur na governor amasung chief secretary da memorandum pisinkhre Manipur gi sakhanglaba ST gi list yaudaba draft ki certificate na lenga ki thabak tawba yaure haribasi thijinaba committee sembiu kuki thadau kuki haukif kuki amasung khongjai kuki hariba maming sing asi unnotified tribes singi maming ni amasung maming sing asi Manipur gi sakhanglaba scheduled tribes singi official list yaude haina khangankhre Right to Information RTI eki makhada hangliba wahang singi paukhumni hairaduna chaliba thasi kunga marida news agency NDTV na tawrakiba report ta lenga ki employee kanana unnotified oiba tribe ki maming singda kuki thadau kuki haukif kuki amasung khongjai kuki haibana chingba Manipur lenga na sakhangba scheduled tribe kuntraga mari gi official list yaudaba tribe singi maming sing asigi ST certificate sijinnaba singbu appointment piramle haina report tawrakle haiduna thadau inpi Manipur gi maikai digi ngasi governor amasung Chief Secretary da memorandum sing pisinduna wakat khre hari inpi asigi maikai digi ngasi thorakpa cherol amana hai thadau inpi Manipur asi Manipur gi schedule tribe singi manungda yauriba thadau singi apex body ni ngasi inpi asina governor amasung chief secretary da memorandum pisinduna Supreme Court of India na Kumari Madhuri Patil and others Barshal additional commissioner tribal development and others 1994 da pikiba direction gi matungina khudakta permanent oiba state level scheduled tribe scrutiny committee ama sembina ba hijakhre hari cherol asina hai thadau hariba furubasi top amasung constitution gi article 342 gi makhada scheduled tribe oina tongana sakhanglaba furup amani thadau furup asi kuki hariba maming asigi makhada leiba sub tribe ama nate samjin sajinba amasung sakhanglaba list yaudana sizinnarakpana aranba wafam ohelakle amasung reservation gi khudongchaba sing lana fangana ba honare haibaga loinana any kuki tribe haiba category asigi makhada mayek singna leijarakpa thadau furuf ki mioi singbo identity suppression amasung ethnic mis representation gi victim ohelakle hari Supreme Court na kumja 1994 gi case asiga loinana kumja 2000 da state of Maharashtra versus Minlin gi case te supi khiba direction sing paladuna lengang na appointment pirakpada invalid oiba certificate singi khuthangda pirabadi masina mioi sing aduna mathau pangthokpada chumbo heloi hairaduna scheduled tribe ni haiduna claim tarakliba singi verification chathanaba permanent oina scrutiny committee sing lingba mathau tai hainasu phongdokhi hairi Maram asina state level scrutiny committee asi sembiu haijabagi matungina semlabadi amuktada akangnaba matamgi manungda special investigation team singna mathau pangthokpa ngambaga loinana invalid oiba ST certificate sizinaduna kumja 2003 dagi hauduna appointment pirakhiba lenga ki employee sing masak khangdokpa ngamgani makhoi gi mathakta invalid certificate sizinarambagi damak thabaktagi termination tawba yauna chapchaba thabak lokhanaba recommendation tawba ngamgani aduga asigumba invalid tribe certificate piramba authority amasung appointment piramba loisang singnasu thausadabagi matangda investigation chathaba ngamhangani maram asina foreign national natraga indigenous mioi natabasingda ST certificate piba thingnabagi damak chapchaba chana kanglon sing sembasu ngamgani hari Amaromda kumja 2024 da pangthokpa thadau convention gi matungina thadau hariba furup asi topa ethnic furufni furup asi kuki nate kuki gi makhada leitabada nathana kuki gi saruk amasu oide thadau furufti tonganba masagi maning tamba saktam leijaba furufni kanagumba singna thadau bu kuki oina lana laurabadi thawong adumak chumdaba thawongni hainasu cherol asina makha tari Thadau inpi Manipur gi maikai degi ngasi governor amasung chief secretary da pisin khiba memorandum asiga mari lainana kari karamba thabak sing lokhalakadage haibadu yengkhiba tari hairi Christian prophet Evo Noha gi wafam malim gi miyamna pena khidre Ghana gi maming lairaba Christian prophet Evo Noha na December thada malemda chauba perloi ama tholakani haina ki khangpira khiba wafam adu malim gi miyamna pena khidre Christian prophet Evo Noha na chahi asigi chaliba December tha loisilakpa phawbgi manungda nongka hena chuduna malim sinba thungna akiba fanglaba ichau thoktuna misi mina kaya yaubaga loinana paksanna amangata kaya thoklam gadaba adu isorga warishan aduna awaba adudagi mahakna kokhanba ngamkhre haina social media da phongdorakhibani ningsingba yabadi tha kharagi mamangda December tha asida akiba fanglaba ichau thokani haina mahakna phongdokhiba laikhrabani maki wafam asi thabak leitaba migi thabakni haina maikai kaya dagi chai thanglakhrabani adubu mahakpu yaba singdi kham thengna pakhanaki hairi China malemgi oina langi khulai khwaidagi masing yamna yonba marisuba laibak oire
ꯆꯥꯏꯅꯥ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯣꯟꯕ ꯃꯔꯤꯁꯨꯕ ꯂꯩꯕꯥꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯋꯥꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯋꯥꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ 2025ꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯥꯗꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2024ꯗ ꯆꯥꯏꯅꯥꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯌꯣꯟꯈꯤ, ꯂꯣꯏꯅꯅ ꯆꯥꯏꯅꯥꯅ ꯄꯥꯀꯤꯁꯇꯥꯟꯗꯗꯤ ꯅꯣꯡꯊꯛ, ꯂꯩꯈꯥ ꯑꯃꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯌꯣꯟꯈꯤ꯫ ꯆꯥꯏꯅꯥꯅ ꯄꯥꯀꯤꯁꯇꯥꯟꯗ ꯌꯣꯟꯈ꯭ꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯜꯇꯤ-ꯔꯣꯜ ꯐꯥꯏꯇꯔ ꯖꯦꯠ J-10 C-36, ꯅꯦꯚꯤꯒꯤ ꯐ꯭ꯔꯤꯒꯦꯠ 4, ꯀꯦꯍꯣꯡ ꯑꯃꯗꯤ ꯂꯨꯡ ꯍꯥꯏꯅ ꯈꯪꯅꯕ ꯃꯤꯂꯤꯇꯔꯤ ꯗ꯭ꯔꯣꯟꯅꯆꯤꯡꯕ ꯈꯨꯠꯂꯥꯏꯁꯤꯡ ꯌꯣꯟꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯆꯥꯏꯅꯥꯅ ꯄꯥꯀꯤꯁꯇꯥꯟꯗ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯇꯦꯛꯅꯤꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡꯀꯌꯥꯁꯨ ꯄꯥꯡꯈꯤ꯫ ꯂꯣꯏꯅꯅ ꯆꯥꯏꯅꯥꯅ ꯑꯜꯖꯤꯔꯤꯌꯥ, ꯃꯤꯁ꯭ꯔ, ꯏꯊꯤꯑꯣꯄꯤꯌꯥ, ꯏꯟꯗꯣꯅꯦꯁꯤꯌꯥ, ꯏꯔꯥꯛ, ꯃꯣꯔꯣꯀꯣ, ꯃ꯭ꯌꯥꯟꯃꯥꯔ, ꯁꯔꯕꯤꯌꯥ ꯑꯃꯗꯤ UAE ꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯌꯣꯟꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯑꯐ꯭ꯔꯤꯀꯥ ꯂꯩꯕꯥꯛꯁꯤꯡꯅ ꯆꯥꯏꯅꯥꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯂꯩꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯄꯦꯟꯇꯥꯒꯟꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅꯁꯨ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯆꯥꯏꯅꯥꯅ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯌꯣꯟꯕ ꯌꯥꯅꯕꯒꯤꯗꯃꯛ ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯀꯌꯥꯁꯨ ꯄꯥꯡꯉꯤ ꯍꯥꯏꯔꯤ꯫ ꯁ꯭ꯃꯣꯀꯤꯡ ꯇꯧꯗꯅꯕ ꯆꯥꯏꯅꯥꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯁꯥꯟꯖꯣꯟ ꯁꯤꯇꯤꯗ ꯁ꯭ꯃꯣꯀꯤꯡ ꯇꯧꯗꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯅ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯣꯄꯤꯡ ꯃꯣꯜ ꯑꯃꯗ ꯇꯣꯏꯂꯦꯠ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯒ꯭ꯂꯥꯁ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯄꯤꯡ ꯃꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯁꯤꯗ ꯆꯪꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁ꯭ꯃꯣꯀꯤꯡ ꯇꯧꯔꯛꯂꯕꯗꯤ ꯃꯁꯤꯗ ꯈꯥꯔꯤꯕ ꯒ꯭ꯂꯥꯁ ꯃꯁꯥ ꯃꯊꯟꯇ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯔꯛꯇꯨꯅ ꯃꯍꯥꯛꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯁ꯭ꯃꯣꯀꯤꯡ ꯇꯧꯗ꯭ꯔꯕꯗꯤ ꯇꯣꯏꯂꯦꯠ ꯑꯁꯤꯗ ꯈꯥꯔꯤꯕ ꯒ꯭ꯂꯥꯁ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯂꯣꯏ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ माꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯈꯝ ꯊꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ, ꯂꯣꯏꯅꯅ ꯇꯣꯏꯂꯦꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗꯁꯨ ꯁ꯭ꯃꯣꯀꯤꯡ ꯇꯧꯗꯅꯕ ꯏꯗꯨꯅꯁꯨ ꯊꯝꯃꯤ ꯍꯥꯏꯔꯤ꯫ ꯁ꯭ꯃꯣꯀꯤꯡ ꯇꯧꯗꯅꯕ ꯆꯥꯏꯅꯥꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯁꯥꯟꯖꯣꯟ ꯁꯤꯇꯤꯗ ꯁ꯭ꯃꯣꯀꯤꯡ ꯇꯧꯗꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯅ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯣꯄꯤꯡ ꯃꯣꯜ ꯑꯃꯗ ꯇꯣꯏꯂꯦꯠ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯒ꯭ꯂꯥꯁ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯄꯤꯡ ꯃꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯁꯤꯗ ꯆꯪꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁ꯭ꯃꯣꯀꯤꯡ ꯇꯧꯔꯛꯂꯕꯗꯤ ꯃꯁꯤꯗ ꯈꯥꯔꯤꯕ ꯒ꯭ꯂꯥꯁ ꯃꯁꯥ ꯃꯊꯟꯇ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯔꯛꯇꯨꯅ ꯃꯍꯥꯛꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯁ꯭ꯃꯣꯀꯤꯡ ꯇꯧꯗ꯭ꯔꯕꯗꯤ ꯇꯣꯏꯂꯦꯠ ꯑꯁꯤꯗ ꯈꯥꯔꯤꯕ ꯒ꯭ꯂꯥꯁ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯂꯣꯏ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ मालेमꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯈꯝ ꯊꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ, ꯂꯣꯏꯅꯅ ꯇꯣꯏꯂꯦꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗꯁꯨ ꯁ꯭ꯃꯣꯀꯤꯡ ꯇꯧꯗꯅꯕ ꯏꯗꯨꯅꯁꯨ ꯊꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯩꯒꯤ ꯁꯦꯔꯧꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯨꯕꯁꯤꯡꯗꯤ ꯁꯦꯞꯇꯦꯝꯕꯔ 2023ꯗꯒꯤ ꯑꯌꯥꯝꯕ ꯍꯟꯖꯤꯜꯂꯛꯂꯕꯅꯤ꯫ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯟꯅ ꯊꯣꯛꯇ꯭ꯔꯤ꯫ ꯀꯦ. ꯔꯟꯖꯤꯠ: ꯉꯔꯥꯡ ꯅꯍꯥꯟ ꯍꯟꯖꯤꯟꯅꯔꯛꯈꯤꯕ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯟꯖꯤꯜꯂꯛꯄꯗꯧꯅ ꯃꯤꯌꯥꯝꯅ ꯂꯧꯕꯤꯒꯅꯨ꯫ ꯑꯩꯍꯥꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯣꯏꯖꯔꯤꯕ ꯁꯨꯒꯨꯅꯨꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯔꯧꯗꯒꯤ ꯃꯦ 3, 2023ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯥꯟꯖꯦꯟꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯁꯨꯒꯨꯅꯨꯒꯤ ꯑꯣꯏꯅ ꯂꯥꯟ ꯍꯧꯔꯛꯈꯤꯕ ꯆꯍꯤ 2023ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯍꯧꯔꯗꯨꯅ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯟꯅꯔꯛꯇꯨꯅ ꯑꯌꯥꯝꯕ ꯂꯩꯅꯔꯕꯅꯤ꯫ ꯍꯟꯖꯤꯟꯗꯨꯅ ꯂꯩꯅꯔꯛꯂꯕꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯃꯥꯌꯣꯛꯅꯗꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯔꯛꯂꯕꯅꯤ ꯑꯃꯁꯨꯡ ꯉꯔꯥꯡ ꯅꯍꯥꯟ ꯃꯤꯑꯣꯏ ꯈꯔ ꯍꯟꯖꯤꯜꯂꯛꯈꯤꯕ ꯑꯗꯨꯅ ꯁꯦꯔꯧꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯄꯗꯧꯅ ꯃꯤꯌꯥꯝꯅ ꯂꯧꯔꯤꯕ ꯑꯗꯨꯗꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯁꯤꯒꯤ MLA ꯀꯦ. ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯁꯦꯔꯧꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯦꯔꯧꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯈꯔꯗ ꯂꯩꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯈꯨꯜ ꯑꯁꯤꯗ ꯍꯟꯖꯤꯟꯕꯤꯔꯛꯂꯣ꯫ ꯂꯩꯉꯥꯛꯅꯁꯨ ꯃꯈꯣꯏ ꯍꯟꯖꯤꯜꯍꯟꯅꯕ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯤ꯫ ꯃꯦ 3, 2023ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤ ꯁꯨꯒꯨꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 24ꯅꯤꯔꯣꯝꯗꯤ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯗꯦ, ꯑꯗꯨꯕꯨ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 27 ꯑꯃꯗꯤ 28ꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯦꯔꯧ ꯑꯃꯗꯤ ꯁꯨꯒꯨꯅꯨꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯐꯝ ꯑꯅꯤꯁꯤꯗ ꯂꯩꯕ ꯏꯃꯨꯡ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯟꯖꯦꯟꯅꯈꯤꯕꯅꯤ꯫ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯕ ꯑꯃꯁꯨꯡ ꯁꯣꯛꯄ ꯌꯥꯎꯈꯤ, ꯑꯗꯨꯕꯨ ꯁꯦꯔꯧ ꯑꯃꯗꯤ ꯁꯨꯒꯨꯅꯨꯒꯤ ꯃꯤꯌꯥꯝ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯈꯤꯕꯅ ꯉꯁꯤꯗꯤ ꯁꯦꯔꯧ ꯑꯃꯗꯤ ꯁꯨꯒꯨꯅꯨ ꯀꯟꯕ ꯉꯝꯂꯦ꯫ ꯂꯣꯏꯅꯅ ꯂꯥꯟꯖꯦꯟꯅꯔꯨꯔꯕ ꯏꯔꯩꯆꯥꯁꯤꯡꯁꯨ ꯁꯨꯒꯨꯅꯨꯒꯤ ꯑꯣꯏꯅ 2023ꯒꯤ ꯖꯨꯟ ꯊꯥꯗꯒꯤ ꯑꯃꯗꯤ ꯁꯦꯔꯧꯒꯤꯅ ꯆꯍꯤ ꯑꯗꯨꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯍꯟꯖꯤꯟꯅꯕ ꯍꯧꯔꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯁꯦꯔꯧꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗꯕ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯕ ꯍꯧꯔꯦ, ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯃꯤꯑꯣꯏ ꯈꯔ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁꯦꯔꯧꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯆꯦꯜꯂꯨꯕꯁꯤꯡ ꯉꯔꯥꯡ ꯈꯛꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯟꯖꯤꯟꯕ ꯍꯧꯕꯒꯨꯝꯅ ꯎꯕꯤꯔꯤꯕꯁꯤꯗꯤ ꯑꯔꯥꯟꯕꯅꯤ꯫ ꯁꯦꯔꯧꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯥꯛ ꯁꯦꯟꯕꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯔꯛꯇ꯭ꯔꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯃꯤꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯃꯤꯄꯥꯏꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯤꯑꯣꯏ ꯈꯔ IDP ꯑꯣꯏꯅ ꯂꯩꯔꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯜꯗ ꯍꯟꯕꯤꯔꯛꯂꯣ,
ipa ipuna thamlamba ꯑꯩꯈꯣꯏꯒꯤ lam amadi ngamkhai punna ngakminasi IDP-singgi pithokpam thokpa sel-sing asi state asida hana leramba popular government amadi hojik leiriba PR lengana matam chana pithoktaba asina miyamda khudongchadaba mayokna hale IDP-singna masa-masagi yumda hanjinduna khunda leitaduna leiba matamda makhoigi leinaba yum senaba firol amadi chanaba nongmagi santhok lambi lehenba haibasi yamna mathau tai adubu hairiba thabaksing asigi matangdadi lengana paikhaliba thabaksing asina oiba yakiroi amasung miyamgi apenbasu oidri maram asina lanjinaruba miyamna thengnariba awabasing asi kohanaba lengangna matam chana thabak tawgadabani IDP singi yum sanaba amadi nauna khunda leitanaba pigani hana lauthokhiba senpham singi wathhauriba saruk athuba matamda thadokpiu haiki amaramda Imphal East District ki tongan relief camp sing da leirambadagi serauda halakhraba IDP singi yumgi phibam district administration kakching gi team na chatuna yengsinkhre SDC anina luchingba team ani thongna khaidoklaga chatkhiba yengsin khongchat aduda ngarang IDP singna nauna changlakhiba yum singi hojik oiriba phibam yengsinduna awat apa sing khangdokminaki khongchat aduga mari leinana SDC waikhong YG-banna Phongdokhibada ngarang nauna changlakhiba yum kontraga taret ke hojik oiriba phibam yengsile yum sanaba lengangna pikhiba senpham sing adugi leifam thokpa structure gi mawongda leiribra aduga nauna sel phangba yabasingna karambano haibadusu khangdoklei khongchat asidagi fanglakpa report sing adu kakching district ki deputy commissioner da tharaba matungda hayengdagi makhoigi mathau taba sel sing adu pithokpa horagani haiki nakal amaromda nauna mayumda hanjilakhiba IDP singi maikaidagi su makhoina mayumda halaklaba matamda yumgi awat apa kaya asi urubada nungaitaba phongdoraki makhoina ha yum saba horaga lengangna sel pithokpa watpana yum kaya ama loisinba ngamdana leiri masina maram oiraga relief camp tagi halaklaba matungda isa isagi yumda changduna leiba yadriba miyoi kaya su yauri maram asina sigumba yum sing asi athuba matamda loisinduna leinaba yanaba sel thadok piu IDP oiruba singbu isa isana hana pairamba sinpham singda hanjil handuna makhadana thabak tawba yadribana aikoina thengnagadoriba awaba kaya asigi yenglaga mathau taba mateng sing pibiu haiki box amada bom pokai handuna miyoi manga hatkre Nigeria ge wangnongpokta leiba Maiduguri city da leiba mox amada miyamna laikhrum lingai da khangaudana bom mama pokhairakpadagi miyoi manga seikre amasung kuntraga mangana sopa nangkre hari Nigeria police na bom pokai bagi thaudo adu masa sijaraga bom pokai handuna landa chathaba oiramba yai haina phongduraki Nigeria police ki wangangloi nahum daso na bom pokai duna khudongthiba thokliba mafam aduda masa sijaduna bom pokai hanbagi khudam sing thengnaki hairi Nigeria da lepa laidana bom pokai handuna miyam da landa bagi manung chana leiba asida Boko Haram yauna Islamic State terrorist sing na micham miyamgi mathakta kihan khanganbagi thabak sing chathaduna lakhibani haukiba yumsa kaisa numit ki numidang da chathakiba landa adu hojik fawbagi oinadi terrorist group amata na makhoina tawbani haina phongdorakpa leitri masa sijaduna bom pokai hanbagi thaudok sing asida Boko Haram amasung Islamic militant group singna ayama matamda chenaduna lakpaga loinana mamangda leiba asigi awangnongpok thangba mafam singda masa sijaduna bom pokai handuna miyoi kaya asi ana yahon khibadasu terrorist group sing asina thokanbani haina phongdorakhiba leikrabani US na Nigeria da leiba Islamic State ki mathakta air strike chathaduna landakre US na awangnongchup thangba Nigeria da leiba Islamic State IS group singi mathakta air strike chathaduna landakre hari US military na Islamic State ki mathakta landari basi leiba adu da leiriba Christian lining chatpa miyoi singbu tathi dawoina tawbiba mara leitana hatokpiba amasung tuhatpiba kayagi paukhum moina chathakibani US military na chathakiba landa adubu President Donald Trump na singthakhibaga loinana Christmas numita matik mayai leiraba amasung hena khudong thiallaba landa adu IS group pu malemgi leimaidagi muthatnabagi thaurangdani haiki Mamangda US President Donald Trump na karigumba terroristing asina mafam aduda leiriba Christian lining chatpasingi mathakta miyot minai kaya chathaba leptrabadi makhoina tawjabasingi mahai makhoina fangani haina su President Trump na cheksin warol thamkhibani IS group ki mathakta chathakhiba landa adu taseng le haina Nigeria gi foreign ministry na phongdorakpaga loinana United States ki air strike singna leiba asigi awangnongchup thangbada leiba mafam singda atamnana landa adu da Nigeria lengana su mapungfana mating piki hari IS ki mathakta chathakhiba landa adu ga mari leinana US Africa Kamana social media da thadorokpa warol amada US ki mapangal utnaba amasung Nigeria gi authorities singna haijorakpadagi kiningai oiraba landa adu chathakibani hari Nigerian authority na chathakibba landa aduda Soboto state laiba IS Daesh terrorist kaya sohatki IS ki mathakta chathakibba kiningai oiraba landa adu US landmi gi mapangal utpada natana America gi miyoi singi mathakta terrorist ki aki tujung pirakpa kaya bu mangan mangami haibadu mayek singna utpani haina US Africa Kamana Phongduraki Nigeria da terrorist na Muslim amasung Christian furup singda landa chathaduna lakli haina su Nigeria laingang na hana na phongdokrabasu Christian lining chatpa singdi chawna khudong thiba mayok na duna lakli